Apunba Meitei Ema Lup Amelup na Manipur ge Governor Anusuiya Uikey ge Khuthangda Prime Minister Narendra Modi da point mari Yaoba Memorandum ama Pisinkhre hairi ngasi press club da pangthokpa paugi mifam amada Amelup ki convener Leimopokpam Rebatina hai Hauzik Chathariba Parliament session asida Prime Minister Narendra Modi ge manakong yaunaba memorandum ase pisinbani Memorandum asida point mari yauri point sing adude ahanbada National Register of Citizenship NRCSC atuba matamda chana handuna tongan mafumdagi lakliba myoy sing ase yelhomina karambano mitopna karambano haibadu khangdoklaga magi mafamda halankiba hukilal hoba singa chathanariba su agreement ase atuba matamda lokthokpa ahum subada sadu tribe ST lista yauriba any kuki haiba wai asigi marumda illegal immigrants singna ST gi khudong chaba phangliba se khudakta lokthok Mari subada irang asida stat amade central forcing na ngakpi tabadage kunja singbo ngak na bathoklakiba kul ngakpa volunteer sing irang asi loidriba fawba stat natraga central forcing na phaba yataba haibana chingba point sing yauri haiki National Register of Citizenship se masi atuba matamda satnahanba masi satnaraktabana aikhoida ngasi tongan ba mawongi miot minai singa si phanglibani na khai sengna mitop na karambano yelhomi na karambano haibase na khai sengna khangtok piraga atuba matamda aikhoi yelhomi phurup na aikhoi adum leija hoba aduga atopa immigrant migrant singsina magi mafamda halan khiba haibase aikhoi ngasi press ki khuthangda PM Modi da yaunanaba aikhoi governor da thajan jagani ngasi suspension of operation su agreement naina aikhoina yam toina tariba mayamna su masigi mayok ta hanna lauduna leiraba kuki immigrant singi mathakta leiba su se atuba matamda mase satna halanu haibase khoin haining